Yaksang manungda gari accident amadi pamdaba thogdok thoktanaba Imphal West District Police na akanma mawangda cheksin thorang lokhatli. Pau Sandonong Pizadi. Yaksang kumay manungda gari accident thoktanaba Imphal West District Police na cheksin thorang lokhatpagi thabak yamna kanna sathari. Tongan ba Imphal gi maru oiba mafamsingda District Police asina Traffic Police yauna chathakiba drive ta niyom gi wangmada gari gi che chang yaudana gari thaurakpa gari masada miyoi ahum tongsinba amadi number thadaba gari na singba kaya fagatuna fine thihanbagi thabak chathari. Amaromda gari asawbasingda mi ka hena tongsinba singsu fagatuna ain gi oiba thabak lokhatpa hauragani hairi. Yaksang kumay manungda gari accident thoktanaba Imphal West District Police na lokhatliba cheksin thorang asida miyamna su mateng pangbiyu hairi. Amaromda lekai da Yaksang Sports pangthoknaba haukibaga loinana tongan ba mafamdagi ngasi su kangladagi miyamna mai lawba laknaki. Maikai kayadagi mai lawba laknakiba aduna lambi chathok chasinda chauna khudong chadaba mayok nahanki. Manipur Police amasung Traffic Police na aswayangam thoktanaba akanma mawongda cheksin thorang lokhatki amaromda lekai da Yaksang Sports mapung fana ngasidagi pangthokpa haunakre. Lakliba April 3 tagi mapan fawba Manipur na yumbu oiduna pangthokadauriba Northeast Asian Business Summit 2016 asigidamak Asian laibak singi mihutsing yawhan binaba Ministry of External Affairs Government of India da Manipur government na hijack rehairi. Ngarang Chief Secretary on Nabikisorga ISTV News ga akhanana unaba hamadi Manipur ga yumthangnana lairiba Asian laibak singi manung saliba Myanmar gi Saigang amadi Mandle gi lusingba singsu hairiba business summit asida saruk yahan binaba ministry de taksin gi hairi. Panbayai madudi hairiba business summit asi Ministry of Donor na Act East policy gi makhada Indian Chamber of Commerce Government of Manipur amadi Department of Commerce and Industry ga khusamnaduna pangthokadabani. Summit asida Trade and Commerce MSME, horticulture, floriculture, food processing industry, handloom and handicraft, tourism gi lamda showcase kaya tawgani hairi. Aikoina direct oina thabadi yadamina Ministry of External Affairs gi through the thana baina koi request ti tawbi. Ministry of External Affairs Government of India gi through the adunga ko makhoi gi lebak sing du gi ambassador di koi invite tawkhre. Chief Minister singhi Chief Minister oina di koi di haigi de ado kari hain neighboring countries sing gi representatives sing che kawbiu and haigi pa. Hanna FCS ki supply wairamba kiam gai maning lekai lairam wang madal laiba thoksom dozen rokoba miyoi amagi yumgi gate mayada ngarang numidang pung mapan mininipu marirom chatpa matamda masak khangdaba miyoi kharana IED ama thamlam le hairi. Thamlam liba IED asiga mari lainana imungi miyoi singna police ta pau pibadagi mafam aduda Irilbung Police Station Imphal East CDO amadi bomb expert sing laktuna lokthok laga ahing noyai matung pung ama makhairom tabada bomb expert laktuna lokthok laga kiam gai lokonda pokhai han kre hairi. Pau gi marak thana tem break amatang ognase. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry Industrial State Takiel da contact tobiu. Combined tutors for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016 to
1 Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorials Office, Sagodam Moirang Merak Machin Bus Parking, Imphal. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic, MZ Avenue, Imphal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laingba budi nadringai da saksal hobana hena fai Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Break matungda taram nam oksari Manipur ki itihas ka sagon aduna laglaba mayang Imphal da laiba sati khongnang amadi maiki bi asi Manipur sarkar na yengsinbidabadagi khubam asi mangkiba yabagi fibam da leire atupa matamda sarkar na mityang sangbiyu haina BBA mayang Imphal ki General Secretary Mainam Khelendro na mityang sangbiyu haina fongdorakli Manipur ki mehor ya mari lene diba mayang Imphal ki sati khongnang amadi maiki bi hazi gomena miyang sangbidabadagi mutkiba yabagi fibam da hazi leire aduna yaragadi hariba kubam anisi gomena miyang tong changbiu Thaubal multi-purpose project asi atupa matamda loisindrabadi central government da wakatlagani haina BJYM ki president Omales na handak kumbi kendra gi chakwa tharangi thabak yengsinbada fongdokre khongsat aduda BJYM ki tongan ba miyoi kaya su yauki khongsat aduga mari leinana Omales na wafam kaya su thamki Yariba jaga si koi kumbi gi jaga amadani akoi gi Bishempura akoi Chusampura akoi gi yam chauba 400 akoi crore gi mathakta akoi gi leiba adugumba project tha akoi gi khuga multi purpose project ki lakadoba dugi kenen doni sigi kenen se akoi gi jangan dawna tawriba kenel asini masigi kenen sida hauji pura totally fail ore hasik leiba Congress sarkar gi Sonia Gandhi na akoi gi tenda November gi date 2010 da November da aduguma sangaramba project ase totally fail ore masi yamna anga poi dam koi kenen phajagaiba koi gi nongmada dam sina puthokadoriba posi akoi gi nongmada ising ji gallon 5 million gallon puthokadoba adugumba adagi plani adagi maidana 1.75 megawatt puthokadoba adagi akoi gi 15,000 acre laiba lawa myam si double cropping tawna triple cropping tawna bagi adugumba phajagraba adugumba khoi khuga multi purpose project se masi pura khoi pura kasi laiba film sidi haidana kanade masi akhoi kyara khana ngasi gi congress sarkar sida kyara khana khoi na haire adu tabi drabanina khoi hojik delhi da akhoi nahan khoi mamang da su akoi gi power gi akoi gi leme khongda ama akoi na sat khare adugi potune sigi lairiba sigi pot document sing je collect toroga mai lenaba authority da akoi yam athu matam da akoi gi BJYM gi team ama akoi delhi da satuna yam sigi marik chumba akoi gi report si akoi pikhala ganda masi kari doba ya bage
masi akhoi CBI da thigatpana ya phagadra natragana kari dorga phadage habse masi akhoi sattuna akhoi athuba matan akhoi chatkani ha wafam si aina media gi mamang na thamjari sini masi am ikai ningai ni manipur da sugumba akhoi government na India government na central government na thadari be scheme mayam se si loina mangandana paralyzed tawdana leibase masida akhoi gi lomi dagi simi dagi punamak akhoi gi wari base masi gi daita pairi ba saka sigi achoba daita ni ha wafam si thamjani Vice President Yumnam Gopena Minor Irrigation Department ki makhada sariba dam asina pigata bakana basing miyam da yahonba ngamdre haiki sida sariba pikaware akoi gi minor irrigation ki makhada sariba pikaware ki dam ka sida sari masida khuga dam ki makhada lakdawa minor khuga dam gi laga kine nam torba ising sang na purga lokfam hectare lising traunga lokfam pigada use tokthua laga function dawndra करोड़ चामरी है ना सोनिया गांधी ना लाग लगा संगा खरबा करोड़ चामरी है ना लागा सादा लेरिबसी लोशन दबिदा मथौ पांथोक तना हुंतोल थमनम लगा चेजन ना मरोय मतागम थिगा फंगरोय मतागम सिदा पिक वेरम सारगा लोफम खरा मु इसिंग पिगने हाइजे कर्म मोंग द पिग दौन हाइसे कोई अंग कोपोई ngasi BGM tina sri omale singi makhada khoina lag laga khuga dam gi makhada si liba kenen sing sida taw mathau pangthok triba khuga dam ji sar matung da pangthok do matung myam matun huntok lam laga nakan sonda piga wire saba leram base ase anga kopoi masigi piga wire sina lokpham khara di sing pirani haire adu piga wire sina leiraga laiba dam se chele bi sing myam thangkat laga nakan gi thangno village myam am di sing sina ngasi thandana psandana mang khya bi chang dale kana ba pigi do si lo uriba lomi do kana pigi do ni adubo hai lokpham kayam am di sing thumraga lokpham khara kana ba pigi duna sokat ko ni hai gi do riba si bi ju hamna myam ga pham da thamjaningi maram aduna sarba piga wire sina pigi do riba kana ba se praja munam wakta kumbi praja da munna khangan biu notice board am thepiu kaya gi project no karam kana sab no karam kana inaugurate tawdrim no karam ba lokpham da kana pi do no karam ba lokpham da lukhi do no haibse praja myam da khangal lu na koina ngasi gi mafam asi kumbi gi MLA da akoina phong na bi ju hamna request tawjani PB Peach Garden ngarang changang gai usekon da hangdokre thoram madu da Lok Sabha gi MP Dr T Mainia Manipur State Commission for Women gi chairperson oiramba Dr Seth Jamini amasung garden asigi mapu S Prabhavati su saru yaki Yaksang manung da gari accident amadi pamdaba thokdok thoktana ba Imphal West District Police na akan mamawong da teksin tharak lokhatli Bideng tabi punong po amuka hana khurumjari